ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯀꯞꯇꯣ ꯌꯥꯎꯝ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯊꯛꯂꯨꯕ ꯇꯧꯗꯅ ꯊꯣꯛ ꯃꯈꯨꯠ ꯆꯨꯝꯅ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯃꯥꯡꯗ ꯆꯠꯈꯤꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞꯅ ꯃꯥꯁꯨ ꯏꯟꯅꯔꯛꯂꯦ꯫ ꯈꯔ ꯃꯈꯣꯡ ꯊꯨꯖꯤꯟꯅ ꯊꯥꯡꯗꯨꯅ ꯈꯣꯡꯀꯥꯞ ꯂꯥꯎꯅꯁꯨ ꯊꯥꯡꯉꯛꯂꯦ꯫ ꯑꯗꯨꯕꯨ ꯄꯥꯝꯖꯕ ꯄꯟꯊꯨꯡꯐꯝꯗꯨ ꯃꯌꯧ ꯐꯥꯠꯇ꯭ꯔꯤꯉꯩꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯐꯤꯔꯦꯞꯄꯒꯤ ꯃꯃꯥꯡꯗ ꯊꯠꯆꯤꯜꯂꯔꯦ꯫ "ꯁꯔ, ꯀꯩꯅꯣꯝꯇ ꯁꯔꯒ ꯇꯥꯟꯅꯖꯒꯦ"꯫ ꯋꯥꯈꯜ ꯖꯔ ꯃꯅꯤꯡ ꯍꯜꯂꯛꯂꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯒ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯅꯨꯡꯊꯤꯜꯅꯤ, ꯀ꯭ꯂꯥꯁꯁꯨ ꯂꯣꯏꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯇꯥꯝꯅꯥꯁꯨ ꯍꯟꯅꯕ ꯊꯣꯔꯛꯂꯦ꯫ ꯉꯁꯤꯗꯤ ꯃꯥꯒꯤ ꯑꯦꯛꯇꯤꯚꯥꯗꯣ ꯄꯨꯔꯛꯇ꯭ꯔ ꯃꯥꯜꯂꯦ꯫ ꯃꯈꯣꯡꯅ ꯇꯞꯂꯤ ꯇꯞꯂꯤ ꯊꯣꯔꯛꯏ꯫ ꯁ꯭ꯀꯨꯜꯗꯣ ꯁꯣꯔꯣꯛꯇꯒꯤ ꯃꯤꯇꯔ 200-300ꯃꯨꯛ ꯆꯪꯏ꯫ ꯃꯇꯦꯛ ꯈꯔꯗꯣ ꯃꯈꯣꯡꯅ ꯊꯣꯛꯂꯛꯏ ꯄꯣꯊꯥ ꯄꯣꯊꯥꯅꯤꯡꯗꯨꯅ ꯃꯇꯝ ꯂꯧꯕꯗꯤ ꯅꯠꯇꯦ, ꯃꯈꯣꯡꯗꯨ ꯊꯨꯅ ꯊꯥꯡꯅꯕ ꯍꯣꯠꯅꯕꯗ ꯈꯔ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ꯫ ꯑꯣꯖꯥ ꯍꯥꯏꯕꯁꯤꯗꯤ ꯃꯍꯩꯔꯣꯏ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯌꯥꯝꯕꯅ ꯆꯠꯄꯅꯤꯅ꯫ ꯃꯍꯩꯔꯣꯏ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯇꯞꯊꯔꯒ ꯂꯩꯍꯧꯔꯒ ꯊꯣꯔꯛꯄꯅ ꯃꯈꯣꯡꯗꯨ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅꯁꯨ ꯏꯇꯞ ꯇꯞꯂꯤ꯫ ꯑꯉꯧꯕꯒ ꯁ꯭ꯀꯨꯜꯗꯒꯤ ꯍꯟꯅꯕ ꯍꯥꯏꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯦ ꯐꯤꯔꯦꯞꯄꯁꯨ꯫ ꯇꯥꯝꯅꯥꯅ ꯂꯝꯕꯤ ꯃꯇꯥꯏꯗ ꯆꯠꯄꯗꯨꯁꯨ ꯎꯔꯨꯔꯦ ꯐꯤꯔꯦꯞꯄ ꯃꯥꯅ꯫ ꯇꯞꯅ ꯑꯉꯧꯗ ꯊꯧꯗꯥꯔꯛꯏ꯫ "ꯏꯕꯥꯏ, ꯑꯣꯖꯥꯁꯤꯒꯤ ꯃꯅꯥꯛꯇ ꯈꯥꯝꯖꯤꯜꯂꯨ"꯫ ꯑꯉꯧꯕꯗꯤ ꯉꯛꯄꯅꯕꯨ ꯂꯣꯏꯈ꯭ꯔꯦ꯫ ꯂꯪꯊꯣꯔꯛꯂꯤꯕ ꯃꯤꯠꯇꯣ ꯃꯃꯥꯡꯗ ꯊꯦꯠꯂꯤꯕ ꯃꯤꯔꯔꯗꯨꯗꯒꯤ ꯎꯔꯗꯨꯅ ꯐꯤꯔꯦꯞꯄꯅ "ꯀꯩꯗꯧꯔꯒꯦ, ꯕꯨꯠ ꯇꯣꯡꯕꯗꯧꯅ ꯅꯃꯤꯠ ꯅꯅꯥ ꯌꯨꯡꯈꯠꯂꯛꯏꯗꯨꯅ? ꯁꯨꯄꯔꯃꯦꯟ ꯑꯣꯜꯂꯒ ꯄꯥꯏꯈꯠꯈꯤꯒꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯈꯥꯝꯃꯨ, ꯍꯦꯟꯗꯣꯛꯈꯤꯅꯤ ꯏꯕꯥꯏ"꯫ "ꯄꯥꯏꯒꯦ ꯍꯥꯏꯔꯛꯄꯗꯨꯅ ꯈꯔꯕꯨ ꯐꯔꯝꯕ ꯌꯥꯏ, ꯀꯔꯤ ꯅꯤꯡꯁꯤꯡꯉꯛꯏꯕ ꯉꯁꯤꯒꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯈꯥꯝꯃꯨ ꯍꯥꯏꯁꯤꯅ? ꯋꯥꯍꯪꯗꯣ ꯍꯪꯗꯧ ꯁꯔꯨꯛ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗꯪ ꯇꯧ ꯏꯕꯥꯏ"꯫ ꯐꯤꯔꯦꯞꯄꯒꯤ ꯒꯥꯔꯤ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯁꯠ ꯈꯥꯝꯃꯛꯂꯒ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯁꯥꯏꯠ ꯃꯤꯔꯔꯗ ꯆꯤꯡꯊꯔꯒ "ꯇꯥꯝꯅꯥ ꯍꯥꯏꯗꯥꯏ"꯫ ꯉꯛꯀꯨꯝꯁꯨ ꯇꯧ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ "ꯍꯣꯏ ꯁꯔ, ꯊꯤꯜꯂꯝꯃꯒꯦ ꯂꯥꯛꯑꯣ"꯫ ꯇꯥꯝꯅꯥ ꯏꯀꯣꯏ ꯀꯣꯏꯖꯅ "ꯌꯥꯔꯅꯤ ꯁꯔ"꯫ ꯐꯤꯔꯦꯞꯄ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯐꯤꯔꯦꯞꯄ ꯃꯥꯅ ꯏꯀꯥꯏꯈꯤꯗꯅꯕ ꯃꯁꯥꯒꯤ ꯏꯒꯣ ꯑꯃꯗ ꯂꯩꯖꯕ ꯑꯗꯨꯅ ꯑꯉꯧꯕ ꯃꯥꯁꯨ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯃꯃꯜ ꯍꯟꯊꯍꯟꯈꯤꯕ ꯄꯥꯝꯗꯕꯒꯤꯔ ꯃꯈꯥ ꯑꯁꯨꯝꯅ ꯁꯝꯊꯔꯛꯏ꯫ "ꯏꯕꯦꯝꯃ, ꯑꯩꯅ ꯊꯤꯟꯕꯤꯔꯝꯃꯁꯤ ꯍꯥꯏꯗꯅ ꯇꯧꯕꯅꯤ, ꯉꯔꯥꯡꯁꯨ ꯅꯈꯣꯡꯒ ꯁꯣꯛꯈꯤꯕꯗꯨꯗ"꯫ ꯃꯥꯅ ꯃꯈꯣꯡ ꯑꯗꯣ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅ ꯆꯠꯄ ꯃꯥꯒꯤ ꯑꯦꯛꯇꯤꯚꯥ ꯄꯨꯔꯛꯇꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯥꯝꯅꯥꯒꯤ ꯃꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗꯣ ꯈꯪꯕꯒꯨꯝ ꯎꯔꯛꯄꯗꯨꯗ ꯏꯀꯥꯏꯔꯞꯁꯨ ꯇꯧꯏ꯫ ꯒꯥꯔꯤ ꯊꯧꯕ ꯅꯨꯡꯉꯥꯏꯇꯕꯅ ꯂꯥꯏꯟꯗ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯦꯛ ꯑꯃ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯤꯅ ꯍꯦꯟꯅꯕꯨ ꯅꯨꯡꯉꯥꯏꯍꯟꯈꯤꯗ꯭ꯔꯦ꯫ ꯈꯣꯡꯎꯞꯇꯨꯅ ꯑꯣꯟꯊꯣꯛꯅ ꯋꯥꯔꯕꯅꯤ꯫ ꯐꯤꯔꯦꯞꯄ ꯑꯉꯧꯕꯒꯤ ꯍꯩꯈ꯭ꯔꯕ ꯋꯥꯉꯥꯡꯗꯨꯗ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏ꯫ ꯃꯀꯥ ꯈꯔ ꯂꯥꯝꯂꯤꯉꯩ ꯆꯦꯔꯛꯇꯨꯗ ꯅꯤꯡꯈꯣꯝꯕ ꯃꯥꯒꯤ ꯕꯥꯏꯛꯇꯨ ꯊꯧꯖꯤꯜꯂꯛꯂꯒ ꯈꯥꯝꯂꯔꯦ꯫ "ꯇꯥꯝꯅꯥ, ꯂꯝꯕꯤ ꯊꯣꯛꯑꯦ, ꯊꯥꯗꯔꯝꯃꯒꯦ ꯂꯥꯛꯑꯣ"꯫ ꯇꯥꯝꯅꯥꯁꯨ ꯑꯉꯧꯕꯗ ꯍꯥꯏꯔꯝꯃꯤ꯫ "ꯑꯩ ꯁꯔ ꯅꯤꯡꯈꯣꯝꯕꯒꯤ ꯒꯥꯔꯤꯗ ꯑꯣꯏꯅ ꯌꯥꯎꯈ꯭ꯔꯒꯦ, ꯂꯝꯕꯤꯁꯨ ꯄꯨꯜꯂꯦ"꯫ ꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯈꯣꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠꯅ ꯈꯤꯇꯪ ꯉꯥꯛꯂꯧ ꯑꯣꯏꯅ ꯄꯥꯏꯗꯨꯅ ꯁꯠ ꯇꯣꯡꯈꯠꯈ꯭ꯔꯦ꯫ ꯐꯤꯔꯦꯞꯄꯗꯣ ꯄꯤꯁꯨꯝ ꯈꯨꯗꯛꯇ ꯁꯝꯖꯤꯟꯅꯈ꯭ꯔꯦ꯫ ꯈꯗꯥꯡꯗꯨꯗ ꯃꯈꯨꯠꯅ ꯍꯥꯏꯔꯞꯁꯨ ꯁ꯭ꯔꯨ ꯇꯛꯂꯒ ꯑꯅꯤꯗꯨꯅ ꯊꯧꯗꯣꯛꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯤ꯫ ꯃꯥꯒꯤ ꯒꯥꯔꯤ ꯇꯣꯡꯉꯨ ꯌꯥꯗꯕ, ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗꯅ ꯅꯨꯄꯥ ꯑꯃꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯅꯞꯈꯤꯕꯗꯨꯗ ꯃꯥꯒꯤ ꯏꯒꯣꯗꯣ ꯈꯤꯇꯪ ꯁꯣꯛꯄꯒꯤꯔ ꯏꯀꯥꯏꯕ ꯐꯥꯎꯍꯧꯔꯤ꯫ ꯑꯗꯨꯕꯨ ꯏꯀꯥꯏꯕꯗꯨꯅ ꯑꯁꯥꯎꯕ ꯑꯣꯏꯅ ꯑꯣꯟꯊꯔꯛꯂꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯇꯣꯡꯖꯧ ꯍꯥꯏꯕ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯤꯡꯁꯤꯗ ꯇꯣꯡꯉꯝꯗ꯭ꯔꯤꯕꯗꯣ ꯇꯣꯡꯅꯤꯡꯗꯕ ꯅꯠꯇꯦ, ꯊꯑꯣꯏꯅ ꯇꯣꯡꯅꯤꯡꯗꯕ ꯁꯥꯔꯒ ꯆꯠꯈ꯭ꯔꯤꯕ ꯇꯥꯠꯅꯤ꯫ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯀꯥꯁꯇꯤꯡ ꯐꯖꯍꯜꯂꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯈꯣꯟꯖꯦꯜꯗꯣ ꯈꯔ ꯋꯥꯎꯔꯞꯅ "ꯊꯧꯔꯣ ꯏꯕꯥꯏ"꯫ ꯑꯉꯧꯕꯅ ꯀꯥꯔꯗꯨ ꯊꯧꯕ ꯍꯧꯈ꯭ꯔꯦ꯫ ꯃꯥꯁꯨ ꯋꯥ ꯉꯥꯡꯂꯛꯏ꯫ "ꯐꯤꯔꯦꯞꯄ ꯏꯕꯣ, ꯐꯖꯩꯅꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ. ꯈꯔ ꯀꯨꯞꯅ ꯁꯦꯟꯅꯗ꯭ꯔꯗꯤ ꯂꯥꯛꯄ ꯍꯩꯕ ꯑꯃꯅ ꯁꯠ ꯂꯥꯛꯈꯤꯗꯧꯕ ꯁꯛꯇꯥꯅꯤꯍꯦ"꯫ ꯐꯤꯔꯦꯞꯄ ꯁꯨꯛꯂꯤꯕ ꯄꯤꯁꯨꯝꯗꯣ ꯑꯗꯨꯝ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯞꯊꯣꯛꯅꯍꯜꯂꯛꯂꯦ꯫ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯗꯣꯔꯛꯏ꯫ "ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯕꯥꯏ, ꯐꯖꯕꯁꯤ ꯀꯥꯟꯅꯗꯦ. ꯀꯥꯕꯛ ꯁꯥꯕꯛ ꯌꯦꯡꯕ ꯍꯦꯛ ꯌꯥꯗ꯭ꯔꯕꯁꯨ ꯌꯦꯡꯅꯤꯡꯗꯦ. ꯀꯥ ꯍꯦꯟꯅ ꯐꯖꯕꯁꯨ ꯄꯥꯝꯗꯦ. ꯐꯖꯕ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯐꯝꯅꯤ.
ꯃꯌꯥꯝꯅ ꯌꯦꯡꯅꯕ ꯃꯥꯏꯊꯣꯡꯗꯨꯒꯤ ꯃꯄꯨꯒ ꯑꯣꯏꯖꯅꯤꯡꯗꯦ ꯃꯤ ꯃꯁꯤꯡ ꯊꯤꯛꯑꯝꯗꯅ ꯍꯥꯠꯈꯤꯗꯧ ꯃꯥꯜꯂꯤ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯈꯔ ꯐꯖꯔꯗꯤ ꯏꯒꯣ ꯑꯃ ꯍꯦꯛꯇ ꯌꯥꯎꯏ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯅꯨꯄꯥ ꯃꯁꯦꯟ ꯐꯨꯒꯥꯏꯅꯕ ꯊꯤꯟꯒꯥꯏꯅꯕ ꯄꯥꯝꯖꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯆꯦꯜꯂꯤꯅꯦ ꯑꯩꯒꯤ ꯍꯥꯛꯇꯛꯇ ꯃꯤ ꯐꯨꯅꯔꯤꯁꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯔꯦꯗ ꯀꯥꯏꯅꯒ ꯈꯟꯗꯦ ꯋꯥꯅꯤ ꯂꯥꯛꯑꯣ ꯅꯣꯏ ꯃꯁꯦꯜ ꯐꯨꯅꯔꯣ ꯑꯉꯝꯕ ꯑꯃꯅ ꯑꯩꯕꯨ ꯀꯣꯏꯁꯛꯑꯣ ꯀꯥꯏꯗꯨꯅꯤ ꯅꯨꯄꯤ ꯍꯥꯛꯇꯛꯇ ꯊꯣꯛꯈꯤꯕꯅ ꯅꯝꯃꯤ ꯂꯥꯟꯖꯥꯎ ꯃꯌꯥꯝꯁꯤꯁꯨ ꯅꯠꯇ꯭ꯔꯦ ꯚꯥꯏ ꯍꯣꯏꯗ ꯏꯕꯨꯡꯉꯣ ꯅꯪꯃꯛꯀꯤ ꯃꯁꯤꯡ ꯃꯛꯇꯥꯅꯤ ꯍꯥꯠꯇ ꯍꯥꯠꯈꯤꯗꯧꯁꯨ ꯁꯨꯝ ꯃꯥꯟꯁꯤꯜꯂꯛꯏ ꯅꯃꯥ ꯏꯕꯦꯝꯃꯗꯨꯅꯒ ꯁꯦꯜ ꯋꯥꯠꯇ꯭ꯔꯕꯅꯤ ꯅꯪꯃꯛꯅꯒ ꯄꯥꯏꯕꯅꯤ ꯃꯤ ꯈꯔꯗꯤ ꯅꯈꯨꯠꯇ ꯂꯣꯏꯈꯤꯗꯧ ꯃꯥꯜꯂꯤꯕꯣ ꯖꯦꯜ ꯐꯪꯉꯦ ꯆꯪꯈꯤꯗꯧꯁꯨ ꯃꯥꯟꯗꯦ ꯇꯣꯛꯑꯣ ꯍꯌꯦꯡ ꯃꯤ ꯍꯥꯠꯄ ꯂꯝꯗꯪꯅꯔꯛꯇꯅ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯣꯟꯈꯤꯗꯧ ꯁꯔꯨꯛ ꯅꯣꯛꯃꯤ ꯑꯃꯨꯛꯁꯨ ꯈꯪꯗꯦ ꯁꯛꯀꯗꯤ ꯐꯖꯔꯦ ꯐꯤꯔꯦꯞꯄ ꯐꯖꯕꯁꯦ ꯃꯌꯥꯝꯒꯤꯅꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯩꯁꯨ ꯑꯃꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯐꯖꯕꯗꯣ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤ ꯑꯉꯧꯕꯗꯣ ꯅꯣꯛꯅꯤꯡꯉꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯋꯥꯉꯥꯡꯗꯨꯃꯗꯤ ꯊꯨꯛ ꯂꯥꯎꯏ ꯊꯥꯏꯅꯒꯤ ꯑꯗꯨꯃꯥꯏꯅ ꯅꯃꯤꯠ ꯅꯅꯥꯒꯗꯤ ꯌꯥꯝꯃꯨꯅꯨꯀꯣ ꯀꯥꯏꯗꯒꯤ ꯅꯨꯄꯤꯕꯨ ꯅꯣꯡꯃꯗ 2-3ꯒ ꯎꯅꯩ ꯏꯟꯊꯤꯅꯁꯨ ꯋꯥꯔꯤ ꯁꯥꯕꯤꯗꯦ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯑꯗꯨꯛ ꯆꯣꯞꯅ ꯅꯨꯄꯥ ꯀꯣꯏꯅꯦ ꯃꯃꯜ ꯌꯥꯎꯍꯟꯖꯗꯦ ꯃꯉꯥꯎꯗꯤ ꯊꯤꯔꯛꯄꯅꯤꯗ ꯏꯕꯣ ꯅꯪꯁꯦ ꯅꯪꯅ ꯊꯧꯔꯛꯇꯕ ꯑꯅꯧꯕ ꯕꯥꯏꯛ ꯅꯪꯅ ꯊꯧꯔꯛꯇꯕ ꯑꯅꯧꯕ ꯀꯥꯔꯒꯤ ꯃꯣꯗꯦꯜ ꯂꯩꯔꯝꯃꯣꯏꯕꯣ ꯅꯪ ꯍꯥꯛꯇꯛꯇ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤ ꯐꯖꯅ ꯆꯠꯄ ꯐꯪꯍꯧꯏ ꯑꯩꯁꯨ ꯏꯕꯥꯏ ꯑꯩ ꯃꯣꯏꯔꯥꯡ ꯆꯠꯄꯗ ꯐꯥꯔꯦ ꯏꯕꯥꯏ ꯑꯩ ꯃꯤ ꯐꯨꯅꯕꯩ ꯑꯗꯨꯗ ꯂꯩꯔꯦ ꯏꯕꯥꯏ ꯑꯩ ꯒꯥꯔꯤ ꯇꯨꯁꯤꯜꯂꯦ ꯅꯃꯥ ꯏꯕꯦꯝꯃꯅ ꯑꯩꯁꯦ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯊꯥꯕꯅꯤ ꯅꯁꯝ ꯅꯅꯥꯒꯗꯣ ꯍꯣꯔꯁꯀꯠ ꯈꯔ ꯈꯛ ꯅꯔꯨ ꯈꯔ ꯀꯣꯛ ꯑꯃꯨꯛ ꯐꯩꯅ ꯍꯥꯠ ꯅꯪꯒꯤ ꯗ꯭ꯔꯦꯁ ꯃꯌꯥꯝꯇꯨꯗ ꯌꯣꯟꯕꯗ ꯑꯩ ꯂꯥꯛꯄꯗꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯤ ꯄꯣꯠꯅꯤ ꯅꯃꯥꯅ ꯐꯖꯅꯗꯤ ꯃꯥꯡꯍꯜꯂꯛꯄꯅꯤ ꯐꯤꯔꯦꯞꯄ ꯏꯪꯅ ꯅꯣꯛꯂꯒ ꯌꯥꯔꯦꯗ ꯀꯔꯤꯒꯤ ꯌꯥꯕ ꯑꯗꯩ ꯅꯨꯄꯤꯅꯦꯅ ꯅꯨꯄꯥꯒꯤ ꯑꯟꯗꯔꯋꯦꯌꯔꯗꯧꯅ ꯀꯧꯕ ꯈꯣꯡꯒꯥꯎ ꯑꯃ ꯁꯦꯠꯂꯛꯑꯅꯤ ꯕꯨꯠ ꯑꯃ ꯇꯣꯡꯁꯤꯜꯂꯒ ꯄꯨꯛ ꯎꯕ ꯐꯨꯔꯤꯠ ꯃꯇꯠ ꯑꯃ ꯂꯤꯠꯂꯦ ꯅꯪꯒꯤ ꯂꯥꯝꯃꯒ ꯌꯥꯡꯅ ꯊꯧꯕ ꯕꯥꯏꯛꯇꯨꯒꯤ ꯃꯅꯤꯡꯗ ꯇꯥꯞ ꯀꯣꯜꯂꯒ ꯋꯦꯡꯁ ꯄꯥꯏꯈꯠꯈꯤꯕꯕꯨ ꯑꯩꯒꯁꯦ ꯃꯅꯤꯡ ꯍꯜꯍꯧꯋꯤꯅꯦ ꯑꯗꯨ ꯐꯥꯎꯕ ꯌꯥꯝ ꯍꯩꯅ ꯅꯞꯄꯤꯅꯦ ꯑꯣꯇꯣ ꯈꯔ ꯀꯟꯅ ꯊꯧꯕ ꯑꯃꯗ ꯇꯣꯡꯕꯗꯤ ꯏꯃꯥꯎ ꯑꯅ ꯀꯀꯥ ꯈꯔ ꯇꯞꯅ ꯊꯧꯕꯤꯌꯨ ꯀꯥꯏꯅ ꯄꯥꯈꯠ ꯌꯥꯝ ꯆꯥꯎꯋꯤꯁꯦ ꯊꯥꯏꯅꯗꯤ ꯅꯪꯁꯨ ꯌꯥꯝ ꯐꯨꯠꯅꯤꯡꯉꯛꯄꯅꯤ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯄ ꯃꯥꯜꯂꯛꯄꯩ ꯋꯥꯅꯤ ꯑꯔꯤꯕ ꯅꯨꯡꯁꯤꯠ ꯃꯌꯦꯛ ꯁꯦꯡꯅ ꯃꯥꯡꯉꯝꯈꯤꯔꯣꯏ ꯑꯃꯨꯛ ꯊꯥꯏꯅꯒꯤ ꯅꯪ ꯌꯥꯝ ꯃꯥꯜꯂꯛꯄ ꯃꯇꯥꯡ ꯊꯦꯡꯅꯩ ꯏꯕꯥꯏ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯉꯧꯕꯅ ꯑꯃꯨꯛꯁꯨ ꯀꯥꯔ ꯑꯇꯥꯡꯕꯗꯒꯤ ꯅꯨꯡꯁꯤꯠ ꯆꯥꯕ ꯒꯥꯔꯤ ꯃꯆꯥꯅ ꯍꯦꯟꯅ ꯇꯣꯡꯅꯤꯡꯉ ꯃꯥꯜꯂꯦ ꯃꯤ ꯃꯈꯜ ꯃꯥꯟꯅꯗꯦ ꯑꯗꯨꯅꯤ ꯀꯥꯔ ꯑꯇꯥꯡꯕ ꯇꯣꯡꯅꯤꯡꯉꯛꯄ ꯀꯥꯡꯕꯨ ꯒꯥꯔꯤ ꯃꯆꯥ ꯇꯣꯡꯕꯅ ꯅꯨꯡꯉꯥꯏꯕ ꯀꯥꯡꯕꯨ ꯐꯤꯔꯦꯞꯄ ꯍꯟꯗꯛꯀꯤ ꯋꯥꯗꯨꯃꯗꯤ ꯀꯔꯦꯝꯅꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯥꯠꯅꯤꯗ ꯍꯩꯈ꯭ꯔꯕ ꯅꯨꯄꯤꯒꯤ ꯇꯥꯠꯅꯤ ꯑꯔꯥꯡ ꯔꯥꯛꯇ ꯃꯃꯤꯠ ꯊꯛꯇꯕ ꯅꯨꯄꯤ ꯂꯩꯇꯦ ꯍꯧꯔꯛꯄꯒꯤ ꯀꯥꯁꯇꯤꯡꯅꯤ ꯐꯤल्मꯗ ꯀꯥꯁꯇꯤꯡ ꯐꯖꯔꯗꯤ ꯕꯥꯕꯣꯛ ꯌꯥꯝ ꯇꯤꯜꯂꯤꯕ ꯑꯗꯨꯃꯥꯏꯅ ꯀꯥꯁꯇꯤꯡ ꯈꯔ ꯐꯖꯍꯜꯂꯗꯤ ꯈꯔ ꯏज्ꯖꯠ ꯂꯩꯕꯤ ꯃꯥꯜꯂꯤꯗꯅ ꯐꯤꯔꯦꯞꯄ ꯅꯨꯄꯤ ꯑꯃꯗ ꯈꯤꯔꯒ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯃꯥꯏ ꯂꯣꯏ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯐꯕꯁꯨ ꯌꯥꯝꯅ ꯂꯩ ꯐꯠꯇꯕꯅ ꯈꯤꯇꯪ ꯉꯝꯂꯞ ꯆꯠꯄꯒꯤ ꯋꯥꯈꯛꯅꯤ ꯐꯤꯔꯦꯞꯄ ꯁꯤꯠꯇꯨꯗ ꯉꯥꯊꯩ ꯍꯧꯈꯤꯕ ꯇꯥꯡꯀꯛ ꯈꯔ ꯅꯤꯡꯁꯤꯡꯗꯨꯅ ꯍꯦꯟꯅ ꯃꯁꯥꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯍꯜꯂꯤ ꯃꯥꯏꯊꯣꯡꯒꯤ ꯃꯁꯦꯛ ꯃꯉꯥꯜ ꯇꯞꯅ ꯐꯣꯛꯄ ꯍꯧꯔꯛꯂꯤ ꯅꯤꯡꯁꯤꯡꯕ ꯃꯥꯅ ꯏꯕꯥꯏ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯃꯇꯥꯡ ꯅꯤꯡꯁꯤꯡꯉꯛꯄꯗ ꯊꯃꯣꯏꯁꯦ ꯃꯍꯨ ꯀꯥꯔꯛꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯄ ꯅꯨꯄꯤꯁꯤꯡꯁꯤ ꯅꯨꯡꯉꯥꯏꯊꯣꯛꯁꯤ ꯂꯥꯡꯊꯣꯛꯁꯤ ꯍꯥꯏꯕꯗ ꯅꯣ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏꯗꯦ ꯁꯔꯄ꯭ꯔꯥꯏꯖ ꯇꯣꯏꯅ ꯇꯧꯕ ꯒꯤꯐ ꯇꯣꯏꯅ ꯄꯤꯕ ꯀꯥꯔ ꯃꯈꯜ ꯁꯤꯜꯂꯒ ꯀꯣꯏꯕ ꯄꯨꯕꯤꯕ ꯁꯤ ꯌꯥꯝ ꯄꯥꯝꯃꯤꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯃꯥ ꯑꯃꯗꯤ ꯑꯩꯅ ꯌꯥꯝꯅ ꯁꯦꯡꯅ ꯊꯥꯖꯔꯨꯕꯅꯤ ꯑꯗꯨꯒꯗꯤ ꯃꯥꯅ ꯍꯦꯟꯅ ꯁꯥꯊꯤꯔꯝꯃꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗꯅꯤ ꯃꯥꯅ ꯃꯤꯁꯛꯇꯨꯒ ꯂꯩꯔꯝꯕꯗꯣ ꯑꯩ ꯃꯤꯀꯨꯞꯇꯨ ꯅꯤꯡꯁꯤꯡꯕ ꯈꯨꯗꯤꯡꯗ ꯃꯤ ꯍꯥꯠꯅꯤꯡꯕꯁꯨ ꯐꯥꯎꯈꯤ ꯍꯧꯖꯤꯛꯇꯤ ꯊꯥꯖꯕꯒꯤ ꯌꯦꯅꯤꯡ ꯍꯨꯜꯂꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯣꯡꯕꯁꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ ꯑꯣꯛꯄꯁꯨ ナꯏꯗꯕ ꯄꯤꯔꯤꯒꯩ ꯍꯔꯥꯎꯕ ꯑꯄꯥꯝꯕ ꯈꯔ ꯄꯤꯔꯒ ꯂꯣꯏꯅꯃꯛ ꯁꯥꯟꯅꯒꯦ ꯍꯥꯏꯕꯗ ꯀꯩꯁꯨ ꯅꯥꯆꯨꯡꯗꯦ ꯍꯛꯆꯥꯡ ꯄꯤꯊꯣꯛꯄꯗ ꯑꯀꯤꯕ ꯐꯥꯎꯗ꯭ꯔꯦ ꯐꯤꯔꯦꯞꯄ ꯄꯦꯟꯗꯅ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯑꯣꯏꯗꯕ ꯉꯥꯡꯂꯒ ꯋꯥꯍꯩ ꯑꯃꯠꯇꯪ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯂꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯔꯗ ꯑꯣꯏꯔꯁꯨ ꯄꯦꯜꯂꯝꯒꯅꯤ ꯃꯆꯤꯟꯗꯨꯅ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯗ ꯂꯩꯊꯣꯛꯄ ꯉꯝꯈꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯁꯨ ꯂꯝꯕꯤ ꯑꯃ ꯑꯩꯒꯤꯁꯨ ꯂꯝꯕꯤ ꯑꯃ ꯈꯨꯗꯤꯡꯃꯛꯀꯤ ꯂꯝꯕꯤ ꯑꯃꯃꯝꯅꯤ ꯏꯕꯨꯡꯉꯣ ꯅꯤꯡꯁꯤꯡꯕꯒꯤ ꯆꯦꯃꯥꯏꯗ
ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯛꯇꯝꯅꯤ ꯃꯨꯊꯠꯄꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯑꯃꯨꯛꯁꯨ ꯇꯞꯅ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄꯗ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯕꯤ ꯑꯃ ꯄꯥꯝꯃꯛꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯄꯤꯕꯗꯤ ꯄꯥꯝꯗ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯅꯕ ꯊꯃꯣꯏꯁꯤꯅꯗꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒꯤ ꯃꯃꯤ ꯆꯪꯍꯜꯂꯔꯣꯏ ꯍꯥꯏꯅ ꯄꯨꯅꯥ ꯆꯦꯠꯅ ꯊꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯑꯋꯥꯕ ꯄꯣꯊꯥꯐꯝ ꯑꯃꯗꯤ ꯄꯥꯝꯃꯛꯏ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ ꯑꯇꯣꯞꯄ ꯑꯩ ꯑꯃ ꯑꯣꯏꯈꯤꯗꯧ ꯃꯥꯜꯂꯤ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯕꯅ ꯑꯩꯕꯨ ꯁꯂꯥꯛ ꯁꯥꯟꯅꯕ ꯍꯧꯔꯛꯂꯤ ꯃꯥꯅ ꯉꯝꯍꯟꯕ ꯌꯥꯗꯦ ꯍꯦꯔꯥ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯅꯨꯀꯣ ꯅꯠꯇ ꯅꯠꯇꯕ ꯌꯥꯝ ꯈꯟꯒꯅꯨ ꯐꯤꯔꯦꯞꯄ ꯃꯔꯧ ꯂꯩꯅ ꯅꯣꯛꯂꯒ ꯁꯤꯕꯨ ꯑꯩꯅꯔ ꯃꯥꯅ ꯑꯣꯏꯍꯟꯕꯤꯔꯝꯕ ꯑꯩꯅꯤ ꯏꯁꯥꯅ ꯄꯥꯝꯗ ꯍꯣꯡꯗꯣꯛꯄꯁꯨ ꯉꯝꯗ꯭ꯔꯕ ꯑꯇꯣꯞꯄ ꯑꯩ ꯑꯃ ꯅꯝꯗꯨꯅ ꯃꯥꯅ ꯑꯣꯏꯍꯟꯕꯤꯔꯝꯂꯦ ꯑꯉꯧꯕ ꯋꯥꯔꯤꯗꯨ ꯁꯨꯝ ꯂꯨꯁꯤꯜꯂꯛꯄꯗ ꯋꯥ ꯑꯃ ꯑꯣꯏꯅ ꯀꯣꯠꯁꯤꯜꯂꯛꯏ ꯂꯝꯕꯤ ꯋꯥꯗꯤ ꯑꯣꯏꯔꯦꯕꯣ ꯅꯪ ꯔꯣꯁꯤꯌꯥꯒ ꯄꯥꯛꯅ ꯂꯣꯏꯅꯍꯟꯅꯤꯡꯗꯦ ꯑꯗꯨ ꯅꯨꯄꯥꯗꯣ ꯅꯨꯄꯤꯒꯤ ꯍꯣꯇꯦꯜꯗ ꯌꯥꯝ ꯆꯪꯉꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯐꯤꯔꯦꯞꯄꯁꯨ ꯈꯣꯟꯖꯦꯜ ꯑꯃ ꯍꯣꯡꯉꯛꯏ ꯅꯣꯔꯃꯦꯜꯗꯧꯅ ꯉꯥꯡꯉꯛꯏ ꯏꯚꯥꯏ ꯑꯗꯨꯝꯕꯗꯣ ꯑꯩꯈꯣꯏꯅ ꯎꯁꯤꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦꯗ ꯑꯌꯥꯕ ꯃꯤꯒ ꯂꯥꯡꯉꯨꯕꯅꯤ ꯃꯥꯅ ꯑꯔꯥꯟꯕ ꯑꯣꯏꯔꯗꯤ ꯃꯥꯒꯤ ꯄꯥꯔꯠꯅꯔꯗꯨꯁꯨ ꯑꯔꯥꯟꯕ ꯇꯥꯔꯦꯗꯅ ꯃꯁꯥ ꯃꯁꯥ ꯌꯥꯅꯕꯩ ꯃꯈꯥ ꯄꯣꯜꯂꯤ ꯏꯚꯥꯏ ꯃꯥꯂꯦꯝꯁꯦ ꯌꯥꯝ ꯃꯣꯠꯂꯕꯅꯤ ꯑꯗꯨꯅ ꯁꯨꯝꯕꯁꯦ ꯁꯨꯛꯎ ꯎꯁꯤꯜꯂꯨꯅꯨ ꯃꯥꯁꯨ ꯃꯥꯒꯤ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯈꯣꯏꯁꯥꯎꯅꯔꯛꯄꯗ ꯍꯥꯟꯅꯒꯤ ꯂꯝꯆꯠꯇꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯍꯜꯂꯛꯏ ꯍꯥꯏꯅ ꯈꯜꯂꯛꯄꯁꯨ ꯌꯥꯎꯔꯛꯂꯤꯕꯅꯤ ꯐꯤꯔꯦꯞꯄ ꯇꯨꯃꯤꯟꯅ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯂꯒ ꯂꯩꯈ꯭ꯔꯦ ꯐꯤꯕꯝꯗꯨꯗꯗꯤ ꯑꯉꯧꯕ ꯃꯥꯁꯨ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯐꯤꯔꯦꯞꯄ ꯁꯥꯏꯠ ꯃꯤꯔꯔꯗꯨꯒꯤ ꯋꯥꯡꯃꯗ ꯌꯦꯡꯖꯔꯕꯁꯨ ꯋꯥꯈꯜꯗꯤ ꯑꯃꯅꯤ ꯑꯗꯨꯅ ꯃꯃꯤꯠ ꯎꯔꯤꯕꯁꯦ ꯂꯝꯕꯦꯜ ꯃꯇꯥꯏ ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯨꯁꯨ ꯅꯠꯇꯦ ꯇꯥꯝꯅꯥꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯇꯣꯡꯁꯤ ꯍꯥꯏꯕꯗ ꯌꯥꯔꯛꯈꯤꯗꯕꯗꯨꯅꯤ ꯃꯥꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯒ ꯈꯜꯂ ꯂꯩꯔꯤꯕꯁꯦ ꯃꯥꯒꯤ ꯒꯥꯔꯤ ꯎꯕꯗ ꯃꯥꯕꯨ ꯎꯕꯗ ꯉꯥꯏꯍꯥꯛ ꯏꯀꯥꯏ ꯍꯪꯒꯣꯏꯕ ꯐꯥꯎꯔꯕꯁꯨ ꯌꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯁꯥ ꯆꯥꯎꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯇꯥꯏꯑꯣꯟꯅꯔꯛꯄꯗꯗꯤ ꯈꯣꯏꯁꯥꯎꯅꯈꯤꯕꯅꯤ ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯂꯩꯊꯣꯛꯂꯒ ꯆꯦꯟꯕ ꯃꯤꯗ ꯇꯥꯟꯅꯁꯟꯕ ꯍꯩꯅꯗꯕ ꯃꯤꯗꯅ ꯍꯦꯟꯅ ꯀꯨꯝꯍꯩ ꯁꯥꯟꯅꯅꯤꯡꯕ ꯂꯝꯆꯠ ꯑꯃꯒ ꯁꯥꯒꯣꯟꯅꯗꯨꯅ ꯍꯤꯡꯂꯤ ꯁꯤꯡꯅꯕ ꯀꯟꯕ ꯃꯤ ꯑꯃꯕꯨ ꯃꯥꯅ ꯈꯜꯂꯤꯕ ꯑꯗꯨꯗ ꯅꯝꯗꯨꯅ ꯆꯤꯡꯊꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯋꯥꯈꯜꯗꯨꯅ ꯆꯨꯝꯃꯤ ꯇꯥꯛꯄ ꯉꯥꯎꯔꯤ ꯐꯩꯔꯤꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯥꯅ ꯆꯨꯝꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯁꯥꯏꯠ ꯏꯐꯦꯛꯂ ꯁꯤꯃꯁꯨ ꯀꯩꯁꯨ ꯅꯠꯇꯕꯗ ꯃꯤꯅꯨꯡꯁꯤꯁꯨ ꯊꯣꯛ ꯍꯦꯛ ꯆꯥꯎꯏ ꯑꯗꯨꯒ ꯀꯩꯁꯨ ꯅꯠꯇꯕꯗ ꯃꯅꯥ ꯄꯪꯕ ꯃꯤꯠ ꯇꯥꯡꯕ ꯃꯤꯁꯛꯅꯤ ꯑꯗꯨꯒ ꯑꯃꯨꯛꯅ ꯃꯥꯅ ꯅꯨꯄꯤ ꯑꯃꯠꯇꯕꯨ ꯊꯥꯖꯗꯦ ꯑꯗꯨꯅ ꯎꯠꯂꯝꯂꯤꯕ ꯇꯥꯟꯅꯒꯤ ꯃꯑꯣꯡꯗꯣ ꯍꯦꯟꯅ ꯃꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯈꯤꯕꯗ ꯁꯤꯖꯤꯟꯅꯕ ꯄꯥꯝꯕꯩ ꯑꯃꯅꯤ ꯈꯜꯂꯤꯕꯅꯤ ꯉꯔꯥꯡꯃꯛꯇꯗꯁꯨ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯁꯤꯡꯗꯣ ꯃꯥꯕꯨ ꯀꯥꯏꯍꯧꯔꯝꯂꯤꯕꯅꯤ ꯍꯥꯏꯅ ꯂꯧꯔꯤꯕꯅꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯑꯉꯧꯕꯅ ꯒꯥꯔꯤ ꯊꯧꯖꯤꯜꯍꯧꯔꯒ ꯐꯤꯔꯦꯞꯄꯅ ꯏꯃꯨꯡ ꯆꯪꯉꯛꯏ ꯀꯥ ꯃꯅꯨꯡ ꯌꯧꯔꯛꯂꯦ ꯍꯥꯟꯅꯒꯨ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯈ꯭ꯔꯒ ꯕꯥꯠꯔꯨꯝ ꯆꯪꯉꯛꯏ ꯑꯉꯛꯄ ꯑꯃꯅꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯁꯨ ꯃꯥꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯕꯥꯠꯔꯨꯝ ꯑꯗꯣ ꯐꯖꯅ ꯆꯥꯎꯏ ꯃꯅꯨꯡꯗꯨꯗ ꯋꯥꯔꯗ꯭ꯔꯣꯞꯁꯨ ꯍꯥꯞꯂꯤ ꯑꯗꯨꯒ ꯄꯤꯛꯇꯛ ꯇꯧꯕ ꯀꯣꯠꯁ ꯑꯃꯈꯛꯁꯨ ꯅꯥꯀꯟꯗ ꯋꯥꯔꯗ꯭ꯔꯣꯞꯇꯨꯒꯤ ꯃꯅꯥꯛꯇ ꯃꯁꯥ ꯅꯥꯟꯅ ꯊꯥꯔꯤ ꯐꯤꯔꯦꯞꯄ ꯋꯥꯔꯗ꯭ꯔꯣꯞꯇꯨꯗꯒꯤ ꯇꯥꯋꯦꯜ ꯑꯃ ꯂꯧꯊꯣꯛꯂꯒ ꯍꯣꯡꯂꯦ ꯁꯥꯋꯔꯗꯣ ꯑꯣꯟ ꯇꯧꯏ ꯃꯁꯥ ꯁꯦꯡꯗꯣꯛꯈ꯭ꯔꯦ ꯆꯠꯊꯣꯛꯂꯨꯕꯒꯤ ꯍꯨꯃꯥꯡ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯔꯒ ꯇꯥꯋꯦꯜ ꯒ꯭ꯔꯦ ꯀꯂꯔ ꯑꯃ ꯍꯣꯡꯂꯒ ꯑꯃꯨꯛ ꯊꯣꯔꯛꯂꯦ ꯃꯥꯒꯤ ꯔꯨꯝꯁꯤꯁꯨ ꯋꯥꯜꯒꯤ ꯀꯂꯔꯗꯨꯅꯔ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯋꯥꯜꯗꯣ ꯁ꯭ꯃꯣꯀꯤ ꯗꯥꯔꯛ ꯒ꯭ꯔꯦ ꯀꯂꯔ ꯃꯆꯨꯅ ꯔꯪ ꯇꯧꯏ ꯑꯗꯨꯒ ꯕꯦꯠꯇꯒꯤ ꯃꯣꯝꯄꯥꯛ ꯕꯦꯠꯁꯤꯠ ꯃꯣꯟ ꯀꯣꯚꯔꯅꯆꯤꯡꯕ ꯁꯣꯐꯥ ꯑꯦꯁꯦꯁꯔꯤꯁ ꯈꯤꯜꯂꯤꯕ ꯃꯌꯥꯝꯗꯣ ꯑꯌꯥꯝꯕ ꯂꯥꯏꯠ ꯑꯣꯏꯕ ꯃꯆꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏ ꯃꯝꯇꯛ ꯆꯠꯂꯤ ꯔꯨꯝꯗꯣ ꯇꯥꯋꯦꯜꯗꯨꯒ ꯗ꯭ꯔꯦꯁ ꯁꯆꯤꯟꯗ ꯐꯃꯨꯡ ꯃꯆꯤꯗ ꯉꯦꯛ ꯐꯝꯈ꯭ꯔꯦ ꯃꯣꯕꯥꯏꯜꯒꯤ ꯐꯣꯟ ꯕꯨꯛꯇꯨꯗ ꯍꯥꯡꯂꯒ ꯀꯣꯜ ꯇꯧꯏ ꯃꯥꯅ ꯀꯣꯜ ꯇꯧꯔꯤꯗꯣ ꯑꯇꯩꯗ ꯅꯠꯇꯦ ꯃꯃꯥꯒꯤ ꯄꯤꯌꯦꯗꯅꯤ ꯃꯥꯒꯁꯨ ꯈꯔ ꯂꯣꯏꯅꯕ ꯃꯤꯁꯛꯇꯨꯗꯅꯤ ꯑꯦꯔꯣꯟꯅ ꯐꯤꯔꯦꯞꯄ ꯀꯩ ꯂꯩꯔꯦ ꯀꯥꯏꯗ ꯂꯩꯒꯦ ꯀ꯭ꯋꯥꯔꯇꯔꯗ ꯂꯩꯕ꯭ꯔꯥ ꯍꯜꯂꯛꯏ ꯂꯝꯕꯤꯗ ꯄꯤꯕꯥꯁꯤꯗ ꯂꯩꯍꯧꯕ꯭ꯔꯥ ꯂꯩꯍꯧꯕꯅꯤ ꯌꯨꯝꯗꯅ ꯅꯪꯅ ꯂꯩꯔꯒ ꯌꯨꯝꯗ ꯂꯩꯕ ꯃꯤꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯪꯉꯛꯑꯕ꯭ꯔꯥ ꯐꯣꯟꯗꯣ ꯀꯛꯊꯠꯈ꯭ꯔꯦ ꯐꯤꯔꯦꯞꯄ ꯍꯧꯒꯠꯇꯨꯅ ꯋꯥꯔꯗ꯭ꯔꯣꯞ ꯍꯥꯡꯂꯒ ꯃꯐꯤ ꯍꯣꯡꯉꯤ
Polo black shirt ama dark grey pin ama setlaga chapal pumagi ama upsilaga tongi. Mapalomda piba thiba thorai. Piba su phire pahoida adum anambana leibani mayumda su amumuk halli. Eron mayumda kaya leitabana piba su phire pahoida khara toina leiba lekpa tawbani. Piba su magi kada leirami. Phire pana magi kada changsilaklaga sofa da phamtharakpado piba mamit kupta sum yengi. Piba nang sida sum leirasidana. Mabokna su leirase hai. Ay su leiningi yumda khoi tamoga aiga khaktangnina aina sida leithoodi tamo mathan nga hauni. Adu oiragana noi tamo su sida thamma sidana. Ma su sida sum hekta leithoi. Nang su sida sum leiba yauridadi. Adunane firol loina puraga sida sum leiroba yabro. Adu su yaine aidi yumda su leininingde. Anak nang tuyab kari natro. Tuition ga amta satrabo. Chattida khangdaba khra leiragana azada tum hangi. Thawaina tuition ti chatreda. Nang sida leinaba ai imadane noi tamoda wa haina lage. Aduga nang lai kanna paada yadabani. Nangi tuition gi so ai sinbirage. Exam da ma wangnaba. Hairamaga pibagi makokta nungsina sunan thabiramlaga thokre. Piba phiripagi maikeda yenglaga kari mu ningsinge asina. Ngarang nahan khak room dai thoraga angak po ayam nga angida. Somdaso namidangi chak pulap na chamini chakum duda. Tamna na mapada. Pabo, Madam Sanayagi machase kaya suge. Joyna. Amakak nida. Lintoyna. Kariya mo ningsing e. Tamna mama na hangi do taramda mapada hangi. Piripado kaklo. Boris to konjel iyak na. Hoy, ako'y school ki founder do. Yang pakta bane. Kaya lera de andar pian pao logo number setra di yaro harani. Lintoyna break leitaba macha nupagi wahayduda chaithalai. Nangi masom pakna aidaba wado ngangadong haidro. Mapa lay sukhangde, mama malay sukhangde. Boris amukso. Kaino, ay andar pian pao di haididana. Kaya ang kaya gisa. English tabo hara di wahay singsa. Loy na arim maman bani ima. Nattiba. Irazar notebook ribbon loy na logo number school na supply to ngak tani. Sizin na di se. Mamal haire loy na hili hong na piba sunati. Joyna. Kara unique oy na ba tawri nida. Tamna na amo. Babong hay so hay bani kara dihen manli. Aphabay school hay base. Mapa mama oy basing duna. Maphamduda machabu mahi tamba loy na thaning ba ngak tani. Adubo lawri ba fees adugi sumathakta lairik. Notebook, pen, aday hendok tana atopa yumdagi purakpa sapot ka saba yadre. Yumday tipin gi mahutta school na amuk supply tawre. Adugi su thada fees lawre. Chana ba sida amuk mathel makal. Sale paiba na chaba tawba. Sale hundokpa. Middle class na mataw tambada. Mama mapa na fees chawna hulle. Aday amuk luxury da warasuway haidana paisa paiba singi matung lamdan inare. Sida tongjari se business tawriba moy khaktani. Position yawba mahiroi singsina sel bara thadaraga leiraga tamhalle. Aduga chang amada haizaba. Atopa mahiroi singdagina sel chabun kot-kotana khongwatle. Kaidobagi satra position yawbado sel mayam piraga leidorige. Lairik haibagi pibam thokpa khudong chaba pibadudi aina appreciate tawi. Adubu mahiroi atay singsigi masak amata khangbidaba se nungaite. Hallaga yengtaba manba ma urak pasidani aina sauningise. Atay school di khangdre aina puri sidi yadre. Atopa mahiroi singdi mahiroi natabraba. Satra laibagi hainabise siday haurabani. Education system soibadi. Moida appreciate tawbiba yai. Adubu pabo. Medium haiba angangsing. Kan honna zarasu brain opana lairik haitaba chinghan bikraba. Adumba angangsing dusu loine appreciate tawbigadabani. Moina hona jari duda. Joyna. Private school na kurak kangdana leirabanina. Mayam sidagi amuk competition tanarakpada. Lairik haiba satra amuk leidaba yaraktene. Topper thamgri hairabadi school gi mai oiribani. Tamnana.
ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯁꯨ ꯁꯥꯇ꯭ꯔꯕꯨ 85 PC ꯌꯧꯗ꯭ꯔꯗꯤ ꯂꯧꯗꯦꯅꯦ ꯑꯗꯨꯗꯁꯨ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯃꯨꯛ ꯇꯧꯔꯤꯕ ꯐꯤꯁ ꯂꯧꯔꯒ ꯐꯣꯝꯒ ꯑꯃꯨꯛ ꯊꯥꯔꯒ ꯁꯦꯜꯁꯦ ꯀꯗꯥꯏꯗꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯥꯟꯕ ꯌꯥꯏꯅ ꯊꯤꯔꯒ ꯂꯩꯔꯦ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯈꯔ ꯌꯥꯎꯔꯤꯁꯤꯅ ꯑꯃꯨꯛ ꯃꯃꯥ ꯃꯄꯥꯅ ꯁꯦꯜ ꯄꯥꯏꯔꯕꯅꯤꯅ ꯂꯥꯛ ꯄꯤꯔꯒ ꯃꯆꯥ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯗꯤ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯃꯦ ꯁꯦꯜ ꯑꯁꯨꯛ ꯆꯥꯎꯅ ꯊꯤ ꯍꯥꯏꯔꯒ ꯂꯛꯖꯔꯤ ꯑꯣꯏꯕꯩ ꯃꯑꯣꯡ ꯑꯃ ꯈꯟꯅꯔꯦ ꯁꯦꯜ ꯇꯥꯡꯉꯤꯈꯩ ꯁꯦꯜ ꯍꯦꯟꯅ ꯆꯪꯉꯤꯈꯩ ꯂꯛꯖꯔꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯂꯣꯏꯅ ꯍꯤꯡꯅꯔꯦ ꯃꯔꯨꯑꯣꯏꯅ ꯁꯅꯥꯌꯥꯏꯗꯣ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯅꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯂꯦ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯔꯦ ꯋꯥ ꯖꯣꯏꯅ ꯍꯥꯏ ꯅꯪꯅ ꯆꯤꯟꯅꯔ ꯌꯥꯝ ꯊꯨꯏ ꯋꯥꯒ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯪꯒꯤꯁꯨ ꯇꯥꯛꯐꯝ ꯊꯣꯛꯄ ꯈꯔ ꯑꯗꯨꯝ ꯇꯥꯈꯣ ꯂꯤꯟꯊꯣꯏꯅ ꯌꯥꯔꯦ ꯅꯕꯥꯅꯤꯒꯤ ꯗꯤꯀꯁꯟꯗꯣ ꯂꯣꯏꯁꯤꯜꯂꯣ ꯕꯣꯔꯤꯁꯅ ꯃꯃꯥꯗ ꯃꯃꯤꯠ ꯋꯥꯎꯔꯞ ꯌꯦꯡꯉꯒ ꯏꯃꯥ ꯗꯤꯁꯀꯁꯟ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯍꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕ ꯆꯥꯛꯇꯣ ꯐꯖꯅ ꯆꯥꯅꯔꯣ ꯌꯥꯝ ꯗꯤꯀꯁꯟ ꯄꯥꯝꯃꯒꯅꯅꯦ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯗꯤꯀꯁꯟ ꯑꯋꯥꯔꯗ ꯌꯥꯎꯍꯜꯂꯣꯅ ꯑꯩ ꯋꯥꯅꯣꯝꯃꯨꯒꯦ ꯕꯣꯔꯤꯁꯅ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯕ꯭ꯔꯣꯀꯟ ꯏꯪꯂꯤꯁꯁꯦ ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯌꯥꯔꯦ ꯅꯪꯃꯁꯨ ꯑꯩ ꯁꯤꯗ ꯍꯧꯗ꯭ꯔꯗꯤ ꯌꯥꯔꯝꯃꯣꯏ ꯃꯄꯥꯃꯛꯀꯤ ꯁꯛꯇꯥꯃꯛꯅꯦ ꯃꯆꯥꯁꯤꯡꯃꯛꯅꯦ ꯈꯥꯖꯔꯦ ꯏꯃꯥ ꯋꯥꯁꯤ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯉ ꯉꯥꯡꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯣ ꯄꯥꯕꯨꯡꯒ ꯏꯆꯦꯒꯅ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯗꯣ ꯄꯥꯕꯨꯡ ꯃꯄꯥꯗ ꯁꯞꯄꯣꯔꯠ ꯁꯠ ꯇꯧꯁꯤꯜꯂꯛꯄꯗ ꯃꯄꯥꯁꯨ ꯀꯩꯅꯣꯝ ꯅꯤꯔꯛꯑꯅꯤ ꯈꯪꯈ꯭ꯔꯦ ꯑꯩꯅ ꯑꯩꯒꯤ ꯃꯤꯁꯪ ꯂꯥꯛꯑꯦ ꯍꯥꯏꯁꯦ ꯀꯩꯅꯣꯝꯗꯤ ꯂꯩꯔꯤꯁꯦ ꯈꯟꯕꯅꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯦ ꯑꯩꯒꯤ ꯐꯣꯟꯗꯣ ꯀꯥꯏꯔꯦ ꯐꯖꯅ ꯁꯤꯖꯤꯟꯅꯧ ꯌꯥꯗ꯭ꯔꯅꯦ ꯅꯪꯕꯣ ꯄꯥꯕꯨꯡꯁꯨ ꯔꯤꯇꯤꯌꯥꯔꯒ ꯑꯣꯏꯔꯦ ꯁꯦꯜꯁꯨ ꯀꯌꯥ ꯊꯣꯛꯇ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯀꯩꯒꯤ ꯃꯤꯅ ꯁꯤꯃ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗ ꯑꯩꯅ ꯑꯈꯪꯕ ꯈꯔ ꯈꯖꯤꯛ ꯃꯇꯦꯡ ꯄꯥꯡꯉꯨꯕꯒꯤ ꯑꯋꯥꯃ ꯈꯔ ꯄꯤꯕꯤꯔꯛꯄꯗꯨꯅ ꯍꯤꯡꯕꯅꯤꯅ ꯁꯦꯜꯁꯤ ꯃꯔꯥꯡ ꯀꯥꯏꯗꯦꯅꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯁꯨ ꯅꯍꯩ ꯅꯁꯤꯡ ꯇꯝꯍꯟꯗꯧꯕ ꯌꯥꯝꯅ ꯋꯥꯠꯂꯤꯕꯅꯤ ꯁꯦꯜꯁꯤ ꯖꯣꯝ ꯍꯦꯛꯇ ꯊꯥꯗꯣꯛꯄ ꯄꯥꯕꯨꯡ ꯄꯥꯝꯗꯦꯅꯦ ꯑꯩꯅ ꯃꯦꯗꯥꯝꯒꯤ ꯃꯅꯥꯛꯁꯤꯗ ꯈꯔ ꯆꯠꯍꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯤ ꯐꯅ ꯋꯥꯔꯝꯅꯤꯀꯣ ꯂꯥꯟꯁꯤꯅ ꯑꯃꯨꯛꯁꯨ ꯀꯣꯔꯣꯅꯥꯅ ꯑꯃꯨꯛ ꯃꯇꯝ ꯃꯥꯡꯍꯟ ꯊꯕꯛ ꯇꯧꯒꯦ ꯈꯟꯕ ꯀꯌా ꯑꯃꯁꯨ ꯃꯄꯨꯡ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯑꯋꯥꯕ ꯈꯔ ꯈꯪꯉꯨꯀꯣ ꯌꯨꯝꯌꯥꯏꯗ ꯂꯩꯍꯧꯕ ꯃꯣꯕꯥꯏꯜꯗꯣ ꯍꯟꯖꯤꯟ ꯁꯨꯝ ꯈꯤꯡꯉꯛꯄꯗ ꯂꯤꯟꯊꯣꯏꯅ ꯍꯧꯒꯠꯂꯒ ꯐꯣꯟꯗꯨ ꯂꯧꯔꯨꯕ ꯊꯣꯛꯈꯤ ꯖꯣꯏꯗꯤ ꯃꯈꯣꯡ ꯈꯤꯇꯪ ꯕꯦꯔꯥ ꯂꯩꯕꯅ ꯍꯧꯒꯠꯐꯝ ꯊꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯕ ꯋꯥꯠꯄꯅ ꯂꯤꯟꯊꯣꯏꯅ ꯍꯧꯒꯠꯈꯤꯕꯅꯤ ꯇꯥ ꯂꯤꯟꯊꯣꯏꯁꯨ ꯆꯦꯜꯂꯛꯂꯒ ꯄꯥꯕꯨꯡ ꯁꯦ ꯃꯦꯗꯥꯝꯒꯤꯅꯤ ꯍꯥꯏꯔꯛꯄꯗ ꯖꯣꯏꯁꯨ ꯈꯣꯟꯖꯦꯜ ꯈꯔ ꯁꯦꯝꯂꯒ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯃꯦꯗꯥꯝ ꯀꯔꯤ ꯂꯩꯔꯒꯦ ꯁꯅꯥꯌꯥꯏꯅ ꯇꯥꯃꯣ ꯖꯣꯏ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯗꯦ ꯇꯥꯃꯣ ꯖꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯏꯇꯔ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯅ ꯄꯨꯔꯤ ꯍꯥꯏꯗꯅ ꯑꯉꯥꯡꯁꯤꯡꯅ ꯇꯝꯃꯤꯅꯦ ꯑꯧ ꯃꯦꯗꯥꯝ ꯍꯟꯗꯛꯈꯛ BED ꯂꯣꯏꯔꯒ ꯄꯨꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯔꯣꯟꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯇꯥꯃꯣꯁꯨ ꯍꯣꯏ ꯈꯪꯖꯩ ꯃꯦꯗꯥꯝ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯣ ꯁ꯭ꯀꯨꯜꯅ ꯆꯥꯎꯅ ꯑꯁꯥ ꯊꯝꯃꯤꯕ ꯃꯍꯩꯔꯣꯏꯅꯤ ꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯑꯣꯖꯥ ꯑꯃ ꯍꯣꯝ ꯇ꯭ꯌꯨꯁꯟꯒꯤ ꯄꯥꯝꯕ ꯑꯗꯨꯅ ꯑꯌꯨꯛ ꯑꯣꯏꯒꯦꯔꯥ ꯅꯨꯡꯊꯤꯜ ꯑꯣꯏꯒꯦꯔꯥ ꯑꯁꯪꯕ ꯃꯇꯝꯗ ꯌꯦꯡꯂꯒ ꯇ꯭ꯌꯨꯁꯟꯗꯣ ꯉꯥꯏꯍꯥꯛꯇꯪ ꯇꯧꯕꯤꯒꯦꯔꯥ ꯍꯥꯏꯗꯅ ꯀꯣꯜ ꯇꯧꯔꯛꯏꯅꯤ ꯇꯥꯃꯣꯒꯤ ꯏꯆꯥꯅꯨꯄꯤꯗ ꯖꯣꯏ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯦꯗꯥꯝ ꯃꯥꯁꯤ ꯑꯇꯩ ꯍꯣꯝ ꯇ꯭ꯌꯨꯁꯟꯗꯤ ꯆꯠꯇꯕꯅꯤ ꯃꯁꯥꯁꯤ ꯈꯔ ꯆꯕꯠꯅꯕꯁꯤꯗ ꯑꯗꯨꯕꯨ ꯃꯁꯥꯗ ꯑꯃꯨꯛꯇꯪ ꯍꯪꯉꯛꯈꯤꯒꯦ ꯍꯧꯖꯤꯛ ꯑꯃꯨꯛꯇꯪ ꯍꯪꯕꯤꯌꯨꯗꯅ ꯑꯩꯒꯤ ꯊꯕꯛ ꯃꯇꯥꯁꯤꯒ ꯉꯥꯏꯍꯥꯛ ꯀꯣꯝꯃꯤꯉꯩꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯊꯕꯛ ꯑꯃꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤꯅꯦ ꯇꯥꯟꯖꯥꯒ ꯆꯥꯔꯔꯣꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯍꯣꯔꯦꯟ ꯀꯣꯟꯅ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯇꯧꯔꯛꯑꯣꯔ ꯇꯥꯃꯣ ꯍꯣꯏꯁꯨ ꯀꯔꯝ ꯍꯥꯏꯔꯨꯅꯤ ꯑꯗꯨꯛ ꯅꯣꯟꯖꯕ ꯇꯥꯈꯤꯅꯤ ꯃꯊꯛ ꯊꯣꯡꯕ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥꯅꯤ ꯕꯦꯕꯥꯔ ꯀꯥꯏꯅꯤꯡꯗꯦ ꯑꯗꯨꯅ ꯖꯣꯏꯅ ꯌꯥꯅꯤ ꯃꯦꯗꯥꯝ ꯑꯩ ꯄꯥꯏꯍꯟꯖꯔꯛꯂꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯖꯣꯏꯅ ꯃꯆꯥꯅꯨꯄꯤꯗ ꯐꯣꯟ ꯄꯥꯏꯌꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯄꯤꯗꯨꯅ ꯐꯣꯟꯗꯨ ꯁꯤꯟꯅꯈ꯭ꯔꯦ ꯇꯥꯝꯅꯥꯁꯨ ꯁꯥꯈꯤꯕ ꯋꯥꯔꯤꯗ ꯀꯔꯤꯅꯣ ꯈꯤꯇꯪꯁꯨ ꯆꯤꯡꯅꯒꯨꯝ ꯑꯃꯨꯛꯁꯨ ꯃꯥꯜꯂꯨꯗ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗ ꯍꯥꯞꯀꯠꯂꯤ ꯍꯜꯂꯣ ꯃꯦꯗꯥꯝ ꯁꯅꯥꯌꯥꯏ ꯏꯪꯅ ꯇꯞꯅ ꯏꯔꯨꯝ ꯂꯨꯝꯕ ꯈꯣꯟꯖꯦꯜꯗ ꯑꯩꯒꯤ ꯑꯉꯥꯡ ꯑꯃ ꯂꯩꯌꯦ ꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯑꯣꯖꯥ ꯄꯥꯝꯕ ꯁ꯭ꯀꯨꯜꯁꯨ ꯇꯥꯝꯅꯥꯅ ꯄꯨꯕꯗꯨꯗ ꯇꯝꯕꯅꯤ ꯉꯥꯏꯍꯥꯛ ꯁꯪꯂꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯉꯥꯏꯍꯥꯛ ꯂꯥꯛꯑꯒ ꯑꯃꯨꯛꯇ ꯇꯥꯛꯄꯤꯒꯦꯔꯥ ꯇꯥꯝꯅꯥꯁꯨ ꯁꯦꯜ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯋꯥꯕꯩ ꯍꯥꯏꯔꯨꯔꯒ ꯇꯟꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯃꯥꯅ ꯅꯥꯀꯟꯗꯩ ꯇꯛꯁꯤꯜꯂꯛꯏ ꯇꯥꯛꯎꯁꯨ ꯁꯦꯜ ꯌꯥꯝ ꯆꯥꯎꯅ ꯄꯤꯔꯛꯀꯅꯤ ꯖꯣꯏꯅ ꯃꯤ ꯇꯥꯛꯈꯤꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯅ
ꯈꯨꯗꯛꯇ ꯏꯪꯒꯤꯠ ꯇꯧꯈꯤꯕꯗꯒꯤ ꯂꯤꯟꯊꯣꯏ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯅ "ꯃꯦꯗꯥꯝ, ꯑꯌꯨꯛꯇꯤ ꯈꯔ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯦ꯫ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯑꯩ ꯈꯔ ꯉꯟꯅ ꯑꯗꯣꯝꯗ ꯂꯥꯛꯑꯒ ꯇꯥꯛꯑꯒꯦ, ꯄꯨꯡ ꯑꯃꯃꯨꯛ." ꯁꯅꯥꯌꯥꯏꯗꯣ ꯍꯔꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯗ "ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯈꯤꯒꯦ?" "ꯍꯌꯦꯡꯗꯤ ꯆꯪꯉꯛꯑꯒꯦ ꯑꯗꯣꯝꯗ." "ꯍꯣꯏ ꯍꯣꯏ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ, ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ." "ꯍꯣꯏ ꯃꯦꯗꯥꯝ." ꯁꯅꯥꯌꯥꯏꯗꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯃꯅꯥꯛꯇ ꯐꯝꯂꯒ ꯉꯁꯥꯏꯗꯩ ꯋꯥꯔꯤ ꯇꯥꯗꯧꯒꯤ ꯉꯥꯏꯔꯤꯕ ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯋꯥꯔꯤꯗꯨꯗ ꯇꯥꯝꯅꯥꯅ ꯌꯥꯔꯛꯂꯤ ꯍꯥꯏꯕ ꯈꯪꯂꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯗꯥꯏꯔꯦꯛ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯨꯁꯨ ꯍꯟꯖꯤꯟꯅ ꯇꯥꯅꯤꯡꯕꯅ ꯍꯪꯉꯤ꯫ "ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯦ ꯍꯥꯏꯔꯛꯀꯦ ꯏꯃꯥ?" "ꯍꯌꯦꯡ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤꯗꯨꯗ ꯆꯪꯉꯛꯀꯦꯅ ꯍꯥꯏꯔꯛꯏ." "ꯐꯔꯦ, ꯇꯥꯛꯆꯔꯁꯅꯨ." "ꯌꯥꯗꯤ ꯌꯥꯔꯛꯀꯅꯤ ꯈꯪꯉꯤꯗ, ꯑꯗꯨꯗ ꯏꯃꯥꯅ ꯍꯥꯏꯕꯅꯤ ꯐꯩ ꯈꯟꯕ. ꯁꯦꯜ ꯆꯥꯎꯅ ꯄꯤꯔꯛꯀꯗꯧꯅꯤꯅ ꯃꯣꯏꯅ ꯍꯦꯟꯅ ꯆꯠꯅꯤꯡꯉꯝꯅꯤ." "ꯍꯥꯏ, ꯑꯗꯨꯝꯅꯁꯨ ꯍꯥꯏꯒꯅꯨ. ꯑꯩ ꯑꯣꯏꯕꯒꯤ ꯔꯤꯖꯦꯛ ꯇꯧꯕ ꯉꯝꯗꯕꯁꯨ ꯑꯣꯏꯔꯝꯒꯅꯤ. ꯅꯣꯡꯃꯗ ꯃꯍꯩꯔꯣꯏ 1000 ꯃꯊꯛꯇ ꯂꯥꯎꯔꯨꯔꯒ ꯍꯜꯂꯛꯄ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦꯀꯣ. ꯑꯗꯨꯒ ꯑꯇꯩ ꯁꯕꯖꯦꯛꯁꯤꯡꯁꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯇꯥꯛꯍꯟꯕꯤꯁꯤ ꯑꯇꯣꯞꯄ ꯑꯣꯖꯥ ꯊꯤꯔꯒ." "ꯑꯗꯨꯗꯤ ꯑꯩꯅ ꯊꯣꯛꯄ ꯁꯤꯜꯂꯒꯦ." ꯁꯅꯥꯌꯥꯏ ꯃꯆꯥꯅ ꯍꯤꯔꯝꯁꯤꯗ ꯈꯨꯗꯛꯇ ꯊꯋꯥꯏ ꯌꯥꯎꯔꯛꯄꯁꯤꯗ ꯉꯛꯄꯗꯤ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯀꯨꯞꯊꯅ ꯃꯔꯝꯗꯨꯃꯗꯤ ꯍꯪꯂꯨꯗ꯭ꯔꯦ꯫ ꯃꯍꯩꯔꯣꯏ ꯑꯐꯕ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏ ꯌꯥꯎꯔꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯍꯥꯏꯔꯛꯄꯅ ꯃꯃꯥ ꯃꯆꯥꯗꯣ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯆꯪꯅꯈ꯭ꯔꯦ꯫ ꯆꯥꯛ ꯇꯣꯛꯂ ꯃꯇꯨꯡꯗꯣ ꯁꯅꯥꯌꯥꯏꯒꯤꯗꯤ ꯊꯕꯛ ꯂꯣꯏꯗꯦ꯫ ꯀ꯭ꯋꯥꯔꯇꯔꯗ ꯍꯥꯏꯒꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯃꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯃꯧ ꯅꯍꯥ ꯑꯅꯤꯃꯨꯛꯀ ꯑꯦꯔꯣꯟꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ꯫ ꯐꯤꯔꯦꯞꯄꯁꯨ ꯆꯥꯛ ꯇꯣꯛꯄ ꯉꯥꯛ ꯑꯣꯏꯔꯦ ꯍꯥꯏꯅ ꯇꯨꯝꯃꯨꯅꯕ ꯕꯦꯠꯔꯨꯝꯗ ꯆꯪꯉꯛꯏ꯫ ꯃꯃꯥꯗꯒꯤ ꯅꯝꯕꯔ ꯂꯧꯍꯧꯕ ꯇꯥꯝꯅꯥꯒꯤ ꯅꯝꯕꯔꯗꯨꯗ ꯇꯦꯛꯁ ꯑꯃ ꯏꯔꯒ ꯊꯥꯖꯤꯟꯈ꯭ꯔꯦ꯫ "ꯏꯚꯤꯅꯤꯡ ꯄꯨꯡ ꯀꯌꯥꯗ ꯌꯥꯅꯤ?" "ꯁꯦꯟ ꯇꯧꯈ꯭ꯔꯦ, ꯗꯦꯂꯤꯚꯔꯁꯨ ꯇꯧꯈ꯭ꯔꯦ, ꯁꯤꯟꯗꯤ ꯇꯧꯔꯛꯑꯝꯗ꯭ꯔꯤ." ꯇꯨꯝꯊꯅꯕ ꯍꯥꯏꯅ ꯅꯥꯏꯠ ꯗ꯭ꯔꯦꯁꯇꯨ ꯍꯣꯡꯂ ꯃꯇꯨꯡꯗ ꯐꯃꯨꯡ ꯀꯥꯈꯠꯂꯛꯂꯦ꯫ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯤ, ꯂꯩꯔꯝꯃꯤ꯫ "ꯀꯅꯥ?" ꯋꯥꯈꯜ ꯂꯩ ꯐꯤꯔꯦꯞꯄꯗꯣ ꯄ꯭ꯔꯣꯐꯥꯏꯜ ꯄꯤꯛꯆꯔ ꯍꯥꯞꯇꯦ ꯍꯥꯏꯕ, ꯑꯗꯨꯅ ꯈꯨꯗꯛꯇ ꯒꯦꯂꯔꯤ ꯆꯪꯂꯒ ꯃꯥꯒꯤ ꯐꯣꯇꯣ ꯑꯃ ꯍꯥꯞꯅꯕ ꯊꯤꯔꯤ꯫ ꯑꯗꯨꯕꯨ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯀꯥꯞꯄ ꯑꯅꯧꯕ ꯐꯣꯇꯣꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯁꯛꯇꯝꯁꯤꯒ ꯆꯥꯟꯅꯕ꯫ ꯔꯤꯄ꯭ꯂꯥꯏꯗ ꯑꯩꯅꯤ ꯑꯗꯨꯅꯤ ꯍꯥꯏꯅ ꯇꯥꯛꯂꯕꯁꯨ ꯌꯥꯕꯁꯤꯗ ꯔꯤꯄ꯭ꯂꯥꯏ ꯍꯟꯗ ꯄ꯭ꯔꯣꯐꯥꯏꯜ ꯑꯣꯏꯅ ꯍꯥꯞꯅꯕ ꯀꯟꯅ ꯊꯤꯔꯤ꯫ ꯃꯥꯒꯤ ꯀꯣꯛꯇꯨꯁꯨ ꯀꯣꯛꯇꯥ ꯑꯃꯅꯤ꯫ ꯐꯤꯕꯝꯗꯨꯗ ꯁꯦꯜꯐꯤ ꯐꯖꯕ ꯑꯃ ꯊꯤꯕ ꯊꯣꯏꯗꯣꯛꯇ ꯄꯣꯁ ꯑꯃꯠꯇ ꯁꯦꯝꯂꯨꯕꯁꯨ ꯇꯧꯗ ꯊꯛ ꯅꯝꯂꯒ ꯄ꯭ꯔꯣꯐꯥꯏꯜꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯁꯨ ꯐꯤꯔꯦꯞꯄꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯆꯣꯡꯊꯣꯔꯛꯄꯗ ꯈꯪꯈ꯭ꯔꯦ꯫ ꯍꯥꯟꯅꯗꯩꯁꯨ ꯇ꯭ꯌꯨꯁꯟꯒ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯃꯤꯒꯤꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯟꯕꯅꯤ꯫ ꯄ꯭ꯔꯣꯐꯥꯏꯜ ꯎꯔꯨꯕꯗ ꯃꯥꯅ ꯈꯟꯕꯗꯨꯁꯨ ꯆꯨꯝꯂꯝꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯝꯗꯦ꯫ ꯃꯥꯅ ꯋꯥꯍꯪ ꯑꯃ ꯍꯪꯈꯤꯕꯅꯤꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯥꯕꯨꯁꯨ ꯈꯪꯂꯕꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯨꯗ꯭ꯔꯦ, ꯎꯗꯕ ꯁꯥꯔꯒ ꯂꯩꯈ꯭ꯔꯦ꯫ ꯄ꯭ꯔꯣꯐꯥꯏꯜ ꯆꯣꯡꯊꯣꯔꯛꯄꯗ ꯀꯔꯝꯅꯁꯨ "ꯑꯣ ꯁꯔ, ꯑꯩ ꯃꯁꯛ ꯈꯪꯖꯔꯦ" ꯍꯥꯏꯅ ꯍꯜꯂꯨꯗꯧꯔꯤꯕ꯫ ꯁꯣꯝꯗ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯅ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯛꯇꯕꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯛꯏ꯫ ꯆꯨꯝꯃꯤ ꯈꯪꯗꯦ ꯂꯥꯜꯂꯤ ꯈꯪꯗꯦ, ꯑꯦꯇꯤꯆꯨꯠꯇꯤ ꯃꯩꯅꯤꯅꯦ. ꯅꯪꯒꯤ ꯑꯦꯇꯤꯆꯨꯠꯇꯣ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯒꯦ ꯌꯦꯡꯒꯦ.